IRB पोस्टगी कापथोरकपदगी इरांग हौख्रे पावसी पाउजेल पाउसेदगी लौखटजबने थौबाल डिस्ट्रिक्ट की खांगाबोक्ता लैबा अहुमसुबा IRB की संतरी पोस्ट मनुंगदगी कापथोरकपा नोंगमै मरुना नेशनल हाईवे 102 की लंबीदा लाकपा मारुति कार 800 अमदा पांदुना फाउदोख्रे मियामना इरांग हौरक्तुना लंबी तंखाई थेंख्रे पुलिसदगी फंगबा पाउदा IRB संतरी पोस्टगी कापथोरकपा नोंगमै मरुना पानबदगी सोक्लबा मारुति कार अदु वांजिंग टेक्सम लाइकाइदगी सगोल सेम रोहित सही कुंथ्रागा निपान सुरबा मियोय अमगेने लाइवक फबदगी अशोकपंदी याहौद्रे अदुम ओइनमक नोंगमै मरु अदुना पानबा अदुदा कार अदुगी मनिंगी मिंगसेल काइखिबगा लोइनना थाउ टेंकी लेरिबा साइटता नोंगमै मरु अनि फाउदोखिबगी मफम लैखे थौदोक असि ngasi ayuk pung 8 minute 10 rom tabada thokibane sagol sem rohitna mahaki loinabe bizilata amade masani ga punna makhoi mari hospital da checkup chanaba lakpada laibak thiba thokdok asi thokibane gari asida tongduna lakhiba sagol sem rohit ki loinabe bizilata na haikibada mahaki masa checkup ki damak hospital da sanaba mayumdagi lakhe gari asi mahaki mapuroiba rohitna thauraga masanupa na maningda aduga mahaki masanupina mamangda tonglakibane makhoi makholama taki haiduna gari khamduna yenglubada maningi mingsel kairamba amade maikhu karakibane thokdok asi mi siba yaba thabak ni maram aduna mari lainaba singna maralgi matungina thabak laukhatpiyo amaromda presna fangba pauda ahum suba IRB battalion da duty tawduna leiba D111 BSF ki jawan amana nongmai sengbada soibadagi thokibani haire खुदक्ता खांगाबोक अमदी वांगजिंगी तोंगान तोंगान बा क्लब सिंग अमदे पंचायत की थौपुबा सिंग याउना मियामगी मिफम पांगथोखरे मिफम अदुना वारेप कया लौखिबगा लोइनना थौबाल DC दा मेमोरेंडम अमसु पिसिनख्रे कुकी ताबा मफमदा CRPF लैतनबा लाउथोखरे पावसी कंगला पाउ पाउसेदगी लौखचबने ngarang jiribamda CRPF na कुकी मिलिटेंट सिंग खुद थोंगनबदा कुकी खुलाई पाइबा तरागा माथोई सीख्रबा मतुंग ngasi KSO General Headquarter amade Zomi Student Federation की Publicity Department nang tongan ba khuyek piduna jiribamda leiriba CRPF की camp sing khudakta satkinaba akanba notice ama thokre notice asina hairibade karigumba camp thadokta tarabade masa masa gi thodang nei makoina jiri da tawkhiba adu lale haijagadaba nei makoina kuki community da tawkhiba adu yamna haksin lawi haina notice asina haire amaromda Zomi Students Federation की chairol dasu KSO की notice asiga manana hairibade ngarang jiribamda kuki na hataraga mathoi hatkiba thokdok adudagi CRPF social boycott tawre ngarang gi thokdok aduna CRPF की DIG ops adu mitai nei mahak athubada atopa state ta thadokho thokdok asidagi henna neutrality leiba force asida thajaba mangle haiba Zomi gi chairol asina haire